Ahanbada Maruiba Pau, Union Minister Ramdas Atwale amasung National Secretary Maheshwar Thaunawzamna RPI Atwale Sikkim State Unit hangtokre. Kurumjari, Am-Istv Manipuri Pau meeting tabiri bapumna magpu taram nokchari Pau santongna pisari. Union Minister Ramdas Atwale amasung National Secretary Maheshwar Thaunawzamgi numit ninigi Sikkim khongchatta RPI Atwale Sikkim State Unit linkhat kray. Northeast in charge Binod Nikal J amadi atai party gi luchingba kayana saruk yaduna chatkhiba khongchat aduda Sikkim gi Chief Minister Governor yauna makok thongba official kayana maru oina makhoibu taramna okay. Khongchat aduda Union State Minister na Sikkim State ki Social Justice Department ki review meeting su pangthok khibaga loinana Sikkim da anauba airport sananaba wafam shu haudoklamke. Thauramadu Maheshwar na Sikkim ashi hanagi regional party na chalaiba state ama oibana RPI Atwale ga khwaidigi chanaba state ama oiragani. RPI party asi Manipur state ki oinasu regional party ama oina state election commission na sakhangduna leirabani. Maram asina party asi state party ama oina chalairi. Asumna Sikkim dasu regional party ama oina leiraga hanagi Lairiba Regional Party asida shaugattuna punna chatminnaraga awang nongpo India da leiba state singi hena chawkhatpa state amamam oiraknaba kanna honashi haina haike tungda Sikkim na state wood phangkhibagi chahi yankhai surakpagi MG Mark ta pangthokkiba Kudu Cultural Festival dasu saruk yake. Pauge Marakhan Atim Brematang Losari. Hi friends, Adom na gari thao hapam matandadi aphawa thao hamna bone. Adom ki khwaidagi maru ariba liver gi damuktadi kari section thorang lo biriba. Novochem health care gi original lipsa 5G na adom gi liver buswan badai ngak thon. Liver gi mapangang kangkalan batana tana hakchang pumbagi energy hengalali chaba tumali acidity hantan. Sizinabiyo original lipsa 5G. Novochem Healthcare na sajaba original lipsep 5G ahum lawbada coffee cup ama free da hapjari. Matamgi nungsit nungsa amadi ayinga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Alpha Center of Excellence na mayam gi damakta nungaiba paw ma puduna lakchari lakliba megi date 12 tagi horaga NEET IIT JEE amadi ND gi course ka hojarga loina na hantakta 10 pass tawkraba satra singi damakta 2 years integrated course amadi dropper batch loina na class 11 amadi 12 ki oiba foundation course amasu hapsaga dawri yamna athu matamda admission tawsenbiu honglakliba punsigi lambi sida araiba chaba yaba makhai sasinari adone hidak langthak kayama chadaba yarakte chasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti khuding maksibu ngaktokke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Breaking matung amuka hana taram nokchari makhataba pauda BJP Northeast in charge Sambit Patra ngashi ayu Kangpokpi ki damak Imphal thadokre Kangpokpi da MLA sing amadi CSO singge luchingba singa unaduna wari sanagani hairi ngarang churap Chanpur da chalurba matung hanagi Chief Minister N Viren Speaker TH Satyabatra gi mayum da chatuna unaraba matung Imphal Hotel da NPF amadi BJP gi MLA singa wari sanake numidang da Manipur gi Governor unakhibani hairi Loshilak pada maruiba pau amuka hana pizari. Union Minister Ramdas Atwale amasung National Secretary Maheshwar Thaunawzamna RPI Atwale Sikkim State Unit hangdokre. Hauzu pabgyo na Am-Istv na pizza ba Manipuri pau matang solution jari mideng tabiri bapumna magpu amuka hana kurumjari.